Higher secondary exam gi ngarang pangthokhiba physics subject ki question paper leak oikraba matung cybercrime police ki chawna mai pakpa oina thodog adu da chenabani haiba AOC ama yauna mioi ani fagat pangam khre chenariba AOC adu Thobal da leiba Paradise English School gi vice principal oibada natana exam center so oiriba school asida AOC oibani mahaki mamingna maibam Sunil chahi kuntra humdoi apokpa M ibohol kawi Thobal district ki Nepra company makha laikai degine Hairiba Oja Asi Masagi Mayumda private hostel amasu chalaiba miyoini hairi exam asigi question leak oibagi matangda Council of Higher Secondary Education Manipur na Manipur Police ki cybercrime da complaint ama tharakpadagi thigatlaba matung AOC se ngarang numidang pung 9 rom taba matamda Thobal Okram thong wang matabadagi fagat pangamkhibane amaromda thodok asiga mari lainana haujik ngai hakki mamangda faba ngamlaba miyoi adugi maming mathak khangba ngamdre thodok asigi matangda cybercrime police team na makhatana Tizin bada natana January miyoi sing fagat nabagi thabak paikhat pasu hokre haire nakalamaromda question leak oibigi isu asiga mari lainana cybercrime gi SPN John na Bosem amasung Kosem exam sing the question leak oirakpa asimak Manipur police na hakchina lawe social media bulana sisna duna question leak ohen bada January bakhudingmak fagatuna chap chaba action laukhat kani haina phongdokhi Hairiba nupaze huzupi oina di ma pare amadi ma masin hangba amadi atopa chenaba singa koina jinaba khara leiri adugi do kokhatri notice thagare samanda ware ngasi 11 gi exam zu leibani na moi 11 gi da moi engage to khotpa kha yawbadagi kitang tengdari adu moi laga moi su makhata na investigation dokthagini aduna investigation je hobada ngairi koi makhata ba kana kana involve to kholi haibadu jo kan na thizali huziki oina di aduga anda recently huzibokta question ani rak suri ka uli ko je bosem gi amaga bosem gi amaga exam na yauri ba oza sing adagi OC AOC amadi SO mayamna satra gi punsi gi khallaga anda kara section na tawraga matung darak exam da sagumba question liki problem je thokta na ba kan